February thana lakpaga Chandel jila dasu aying asagi olakpa khara mafaunari. Nungthingi matamda asabagi temperature 24 degrees Celsius 25 degrees Celsius ki changda average oina lay. Kosemna lauba class 12 parikha tha sigi 13 tagi haukhre. Jila sigi oina center mafam anida mahairoi singna parikha thari. Board of Secondary Education Manipur gi High School Living Certificate Examination su Chandel da school ahumda center oiraga parikha asi hojik thanari. JDO Chandel gi official singna saruk yaba flying squad team singna su examination center singda chattuna award pa yengsilli amadi niti niyom chumna parikha sing pangthokpa ngamnaba chaksin thawrang su lokhatli. Tha sigi taret tagi na tara phawbada Anal Naga Baptist Association Anbana Yumbu Oiraga Manipur Baptist Convention gi Quinquennial Congress Lishing Aniga Kunmanga Jila Sigi Chandel Christian Village da Laiba Anchang Ground Amadi Lambung Baptist Church da Mapung Phana Loisinkre. Congress aduda MBC gi Makhada Laiba Associations Kuntra Romgi Yamlaba Mihut Singna Saruk Yakibakak Natana Manipur gi Wangmada Laiba Leibak Singdagi Akhanaba Mithung Singnasu Saruk Yaki. Celebrating God's Faithfulness Haiba theme da Numit Nini Chupna Tha Sigi Tara Madi Tara Mathoida Monsang Naga Baptist Church Association na Sinduna Monsang Naga Christian Centenary gi Palan Jila Sigi Japhauda Leiba Mission Center Khorabungda Pangthoki. Cigarettes and Other Tobacco Products Act Kotpa Act 2003 gi Enforcement gi Matangda Nongmagi Oiba Wakhan Taminabagi Thoram Ama District Tobacco Control Cell Chandel Amadi Sangai Youth Tobacco Free and Educational Organization Imphal na Punna Sinduna Tha Sigi Tramathoida DC Complex Chandel gi Conference Hall da Pangthoki. Awareness Program adu Maruwaina Police Personnel Sing Oza Sing NGO gi Mihut Sing Traffic Police Singi Mihut Sing Amadi Khunja Singi Damakta Pangthoki bani. Tha Sigi Tara Marida District Health Society Chandel gi Midyeng Makhada Chandel da Laiba Tongan ba Ayushman Arogya Mandir gi Saruk Ama Oiriba Health and Wellness Center Singda Arogya Mela Pangthokre. Mela Sida Maruwaina Non-Communicable Disease ki Screenings Antenatal Care ga Mari Lainaba Yengthokpa Pneumonia Laina dagi Ngakthoknaba Awareness piba Yoga na chingba amadi Basic Health Checkups kaya ama pangthoki. Divisional Forest Officer Chandel na Sinduna District Asigi Manungda Laiba Chief Singi Oiba Forest Fire Protection for Environment Concern Haiba Hiramgi Matangda Wakhan Taminabagi Thormama Tha Sigi Taranipanda Japhau Bazar da Laiba Limkhu Inda Pangthokre. Thoromgi keynote piraduna DFO Chandel na haikibada Hojik Lairiba Season Asi Chingda Lanmai Khwaidagi Yamna Chakanba Matamni. Manipur gi oina district ataiga yengnabada Chandel asi lanmai chakpagi chang yamna nemi tawbadabu season asigi yenglaga makha tana cheksin thorang laukhat minabagi tangai fadaba lairi. Aroibada District Administration Chandel na tha asida paikhatliba thoram singi matangda Deputy Commissioner Chandel L Nandakumar Singh dagi wahikra taminasi. Handakta Ministry of Home Affairs na paikhat pirakpa border fencing tawbagi initiative asi matam sangna yanadaba athingba mayam ama leirakpadu handak yanaba ama porakpadagi border pillar number 61 dagi fencing asi hawbang ngamkhre. Chandel gi forest ikaidana leirinabagi damakta Chandel Forest Division na sitling matikchana lak ama hena prepare tawraga leijare. Daga nakal amarom da Chandel gi sex ratio si 889.36 oi aduna masigi figure si yengjar kanda PNDTA ki matangda mafam mangada awareness program su sinba ngamjakre. Amana beti bachao beti parao gi 10th anniversary gi saruk ama oina ICDS amadi district administration na punna mental health adolescent girls ki matangda awareness program ama su pangthok sagre. NIC Chandel na 11 February da safe internet day ga mari leinana aikogi internet si yamna safe oina sinnabagi matangda su awareness program ama pangthok sagre. Handakta class 10 amadi 12 ki board exam da aikogi center ahum da punna mahairoi 765 na class 10 gi exam si thari masiga mari leinana ina exam thari ba ngang sing da su yaifa mangol pijari.